ngasi wari si din wai gani haidana khalli nungsinabadagi hatpi khiba adumlaba wari ma oigadoini sigumlaba wari se taraga koi mitna singna laisi habage koina khigi channel sida sigumlaba wari se puduna laksabani ado wari se nungai gani haidana khalli kamaina tawuna habududi mayam puna tamina haraga mayam puna khangminase adudi mitam thintadana wari se matang sida honu batawjar 24 April 2025 ki ayukni Bhavina kaubi nupi amakaki mamada maming khangdaba number amadagi call laki madudagi mama sina khangibani magi macha nupi du hospital da admit tawraga leire haiba mamadi thajaba ngamkidi maramdi mamangi nungdhangdudani machaga phajana wari sanaramgi budusu kaisu toidokpa tawkiba leiti adudana thajadaduna unknown number du call tawsalaga video call tawraknaba haiki misak aduna mahak masa uttana sathina soktuna leiriba Bhavina bu ulakpa matamdadi mamadu kham thengna ngaki nong makhaktada magi machagi phibam do adumna oiramli bano haidana kamaina oiramli no haidana khangi ngasigi case sida Bhavina kauba nupi amakhaki wari oigadoini ko ngasigi case mahaksi sahi kun manga surabi nupi amakhakni Rajasthan gi Kotpuli Vesur kauba city amadagi mafam aduda magi study complete tawki mayumda magi mama mapa brother sister ga loina lei adubu laibak thiba thaudo amadagi magi mapadi 2001 da lekhidre matam aduda mahakti picture pikli loina magi mama su 2 months pregnant oiranki makhoigi oina khwaidagi nungaitaba awaba khudong thiba thaudo amakhak oikhi habatare magi mapa khaktana imung dugi damakta sel thum talakpani adumna khangtha thado amba mikuptadi Bhavina gi mama mironbi ama oina ninghanagadaba mikup aduda mahak maning hankidi kanagumba ama oiramnaba taragadi maning halambasu yaiba adubu magi mamana thauna phana lepamki mahakna thabak tauba ngamnaba haidana lairik kanna tamba hoki mahi tamba loiraga government school amada oja oibagi sinpham ama phangkibani adumna magi mamaduna sel talaga macha ahumbu senarakibani mahakna imung su puba macha su senaba tawduna honarakpaduna macha ahumdugisu awatpa mata leiramdi fajana laik laisu tamanba afaba chinjak chaba thakpa quality time nurturing environment pumnamak pibiramni tamna sum honarakpaduna mamaidadi magi mamadu school adugi principal su oiramki mamagi thauna faba honaba kanbadu ururuga Bhavina chawrakhibani aduna Bhavina su smart oiba adugi grounded oiba amadi career oriented oina haurakibani habatare magi 12th standard tasu first class ta pass tawraki mahak wangangalni harau noktuna legani extrovert oi habatare mi tenaba kide magi akoibada leiba mi bu fagi tawduna nokhan bangami magi nature duna maram oiraga mi khuding makalloini tini magi relatives ka bonding fajana le classmates singa fajana tinai topper oiraga su mangonda napal haiba potu amata yaudi mi tinaba punba long khongdong badasu mahak chattuna saruk yaba pamjai masida adum mayamna su mahaki outgoing oiba extrovert oiba nupi ni habase khangbiramna haidana khalli adumna 2018 da luhongba amada mahaka uds ka thengna khibani chahi 30 sure makhoigi arapa relatives amani napasi riwari gi lilot hariba khonsida leibani company amada clerk oina thabak tawbani function du loikraba matung da su makhoi ani text thanaba paw phauna ba harumki khara dagi di tamna tawdana nungsibada olakki nungsinaba khaknatana luhongbasu pamlakki uds nadi makhoi gi relatives singi mateng lauduna luhongbagi damakta haibasu lakhan kibani adubu matamandu di Bhavina chahi nauriba maramna marriage proposal du amata yakhidabani tasengna mamadi machanipiga uds kagi educational difference to khenabaduda problem du leiramni Bhavina di doctor oiba pamani aduga uds na clerk ki position sida leiramni maduna su pento ame Bhavina na uds ki mamaga wari sanaduna mahak uds ka leiminaba pami na hairam khib maduda uds ki mama na magi imung manung purga laknaba nimit 15 piram ki nimit 10 tharam ki habatare nimit 10 duda hen kharab matung da su Bhavina gi yumdagi response amata lakidi maduda uds na makoi gi relationship tugi future amata uba phanglamdi aduna makoi ani gi marakta wari watai saba pumnamak lepki mamang da su haijakhiba Bhavina di career oriented oibanina magi career thaduklaga luhong khongdongba adumakti pamlamdi future gi damakta khalaga mahak 2019 da MBBS ki study gi damakta felfin chakhibni honaba mathau taba maramna magi study da fully mai onchilam somda udesu Haryana gi agriculture university gi control room da clerk oibagi thabak
ꯑꯃ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯍꯤ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ 2021ꯗ ꯃꯍꯥꯛꯀ ꯅꯤꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯌꯥꯝ ꯍꯔꯥꯎꯅꯁꯨ ꯂꯩꯃꯤꯟꯅꯈꯤ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯈꯤ ꯎꯗꯦꯁꯀꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯂꯤꯂꯣꯠꯇ ꯂꯩꯕꯅꯤ ꯑꯗꯨꯅ ꯋꯤꯀꯦꯟꯗꯁꯨ ꯎꯅꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯇꯩ ꯃꯇꯝꯗꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀ꯭ꯋꯥꯇꯔꯗ ꯃꯇꯣꯟꯇ ꯂꯩ ꯔꯨꯇꯤꯟ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯆꯔꯒ ꯂꯥꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯔꯥꯎꯅ ꯂꯩ ꯌꯦꯡꯕꯗ ꯑꯅꯤꯃꯛ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯕु ꯅꯣꯡꯃꯗꯤ ꯕꯥꯕꯤꯅꯥ ꯑꯃꯗꯤ ꯎꯗꯦꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ 2023ꯗ ꯕꯥꯕꯤꯅꯥꯒꯤ MBBSꯀꯤ ꯗꯤꯒ꯭ꯔꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯑꯃꯨꯛ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯂꯣꯏꯅꯅ ꯃꯍꯥꯛ ꯐꯣꯔꯦꯟ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯏꯟꯗꯤꯌꯥꯗ ꯂꯩꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯌꯥꯔꯝꯃꯤ ꯃꯍꯥꯛ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯌꯥꯎꯔꯦ ꯋꯤꯛꯂꯤ ꯇꯦꯁꯠꯀꯤꯗꯃꯛꯇꯁꯨ ꯗꯦꯜꯂꯤꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯗꯦꯜꯂꯤꯗꯅ ꯃꯥꯒꯤ ꯃꯅꯥꯎꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯃꯁꯤꯗꯒꯤ ꯎꯗꯦꯁꯅ ꯃꯍꯥꯛꯄꯨ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯎꯗꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯕꯥꯕꯤꯅꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯒ ꯈꯪꯍꯜꯂꯦ ꯑꯗꯨꯅ ꯅꯤꯀꯤꯁꯨ ꯕꯥꯕꯤꯅꯥꯕꯨ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦꯕ ꯕꯥꯕꯤꯅꯥꯅ ꯎꯗꯦꯁꯀ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛ ꯐꯥꯎꯔꯛꯄ ꯍꯧꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯎꯗꯦꯁꯅ ꯕꯥꯕꯤꯅꯥꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯕꯁꯨ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯒꯅꯣꯔꯦꯟꯁꯇꯨ ꯎꯕꯗ ꯕꯥꯕꯤꯅꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯀꯣꯜ ꯇꯣꯏꯅ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯎꯗꯦꯁꯁꯨ ꯀꯣꯜꯗꯨ ꯇꯣꯏꯃꯜꯂꯛꯄꯗꯒꯤꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯕ ꯍꯧꯔꯝꯈꯤꯕ ꯅꯝꯕꯔ ꯁꯤꯟꯗꯨꯅ ꯀꯣꯜ ꯇꯧꯁꯜꯂꯤ ꯑꯗꯨꯕꯨ ꯕꯥꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯕꯗ ꯀꯣꯜ ꯑꯗꯨꯝ ꯀꯛꯊꯠꯂꯤ ꯀꯣꯜ ꯄꯥꯏꯃꯜꯂꯛꯇꯕꯗ ꯁꯣꯝꯗ ꯕꯥꯕꯤꯅꯥ ꯎꯗꯦꯁꯀꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯅ ꯂꯣꯏꯈꯤ ꯑꯗꯨꯅ ꯎꯗꯦꯁꯇꯤ ꯄꯥꯏꯔꯛꯂꯔꯣꯏ ꯈꯪꯉꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯀꯤꯗ ꯑꯣꯏꯅ ꯇꯦꯛꯁ ꯊꯥꯔꯛꯈꯤ ꯃꯥꯒꯤ ꯃꯇꯦꯡꯅ ꯎꯗꯦꯁꯀ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯈꯜꯂꯦ ꯃꯍꯥꯛ ꯎꯗꯦꯁꯀ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯕꯒꯤ ꯇꯦꯛꯁꯁꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯁ꯭ꯇꯗꯤꯗꯒꯤꯗꯤ ꯃꯍꯥꯛ ꯂꯩꯊꯣꯛꯄ ꯇꯧꯈꯤꯗꯦ 21 ꯑꯦꯄ꯭ꯔꯤꯜꯗ ꯃꯥꯒꯤ ꯋꯤꯛꯂꯤ ꯇꯦꯁꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤ 23ꯗꯁꯨ ꯃꯌꯨꯝꯒ ꯄꯥꯎ ꯐꯥꯎꯅꯈꯤ ꯃꯍꯥꯛ ꯅꯦꯛꯁꯠ ꯗꯦꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯈꯤꯗꯕꯗꯣ ꯅꯣꯡꯉꯥꯟꯕꯒ ꯁꯤꯕꯒꯤ ꯄꯥꯎ ꯑꯣꯏꯅ ꯐꯪꯈꯤ 24ꯀꯤ ꯑꯌꯨꯛꯇ ꯕꯥꯕꯤꯅꯥꯒꯤ ꯃꯃꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯀꯣꯜ ꯂꯥꯛꯈꯤ ꯀꯣꯜ ꯇꯧꯔꯛꯏꯕ ꯃꯤꯁꯛꯇꯨꯅ ꯎꯗꯦꯁꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔ ꯕꯥꯕꯤꯅꯥ ꯃꯩꯅ ꯆꯥꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯗꯅ ꯃꯃꯥꯗꯤ ꯄꯥꯎ ꯑꯗꯨ ꯊꯥꯖꯔꯝꯗꯦꯕ ꯐꯦꯛ ꯀꯣꯜꯅꯦ ꯍꯥꯏꯗꯅ ꯈꯟꯗꯣꯛꯑꯦꯕ ꯃꯔꯝꯗꯤ ꯉꯔꯥꯡꯗ ꯑꯗꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯕꯗꯨꯕు ꯈꯜꯂꯒ ꯀꯣꯜꯗꯣ ꯀꯛꯊꯠꯂꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯕꯗꯤ ꯉꯝꯂꯝꯗꯦꯕ ꯑꯗꯨꯅ ꯕꯥꯕꯤꯅꯥꯒꯤ ꯅꯝꯕꯔꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ ꯑꯗꯨꯝꯅ ꯀꯣꯜ ꯄꯥꯏꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯗꯦꯁꯀꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜꯗꯣ ꯇꯧꯈꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯎꯠꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯇꯦꯟꯅ ꯀꯣꯜꯗ ꯎꯠꯂꯛꯈꯤ ꯑꯗꯨꯗ ꯅꯔꯁ ꯑꯃꯗ ꯐꯣꯟ ꯄꯥꯏꯍꯟꯗꯨꯅ ꯃꯆꯥꯗꯣ ꯃꯩꯅ ꯆꯥꯛꯇꯨꯅ ꯐꯤ ꯌꯣꯝꯗꯨꯅ ꯇꯥꯕ ꯎꯈꯤ ꯃꯆꯥꯅ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯈꯛ ꯍꯥꯏꯔꯛꯈꯤ ꯃꯃꯥꯗꯣ ꯃꯇꯝ ꯈꯖꯤꯛ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯐꯝꯗ ꯇꯥꯅ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯗꯦꯁꯄꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨꯒꯤ ꯈꯟꯕꯗ ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯈꯤ ꯑꯃꯨꯛꯁꯨ ꯈꯟꯈꯤ ꯅꯨꯄꯥꯗꯣ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤꯀꯣ ꯍꯥꯏꯗꯅ ꯕꯥꯕꯤꯅꯥꯕꯨ ꯑꯦꯗꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯁꯕꯃꯤꯠ ꯇꯧꯔꯝꯕ ꯗꯣꯀꯨꯃꯦꯟꯠꯁꯇꯨ ꯌꯦꯡꯕꯗ ꯃꯤꯁꯛꯇꯣ ꯎꯗꯦꯁꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇꯁꯨ ꯂꯩꯇꯕꯅꯦꯕ ꯃꯉꯣꯟꯗ ꯑꯁꯨꯛ ꯋꯥꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯦꯝꯂꯛꯂꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯃꯣꯏ ꯀꯥꯏꯕꯗꯣ ꯑꯣꯏꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯗꯕꯨ ꯁꯣꯛꯍꯜꯂꯛꯄ ꯅꯠꯇꯦꯕ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯍꯜꯂꯝꯂꯦꯕ ꯃꯥꯒꯤ ꯂꯣꯋꯔ ꯕꯣꯗꯤꯗꯁꯨ ꯗꯥꯛ ꯈꯔ ꯇꯥꯕ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯁꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯎꯗꯦꯁꯀꯤ ꯃꯥꯌꯣꯛꯇ FIR ꯄꯥꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯗꯦꯁ ꯊꯤꯕ ꯐꯪꯈꯤꯗꯦ CCTV ꯐꯨꯇꯦꯖꯇ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯕ ꯐꯪꯈꯤ ꯃꯗꯨꯗ ꯎꯗꯦꯁꯅ ꯕꯥꯕꯤꯅꯥꯕꯨ ꯐꯩꯖꯨꯞ ꯑꯃꯗ ꯈꯨꯝꯖꯤꯟꯕꯤꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯅꯤ ꯂꯩꯕꯥꯛꯇ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯕꯣꯇꯜ ꯑꯃ ꯇꯥꯔꯝꯕ ꯎꯈꯤ ꯃꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯅꯕ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯎꯗꯦꯁꯀꯤ ꯂꯩꯐꯝ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯂꯩꯐꯝ ꯃꯅꯥꯛꯇ ꯃꯣꯕꯥꯏꯜꯁꯨ ꯐꯪꯈꯤ ꯑꯗꯨꯕु ꯊꯤꯕ ꯌꯥꯕ ꯊꯤꯔꯒ ꯅꯨꯄꯥꯗꯨꯕु 4 ꯃꯦꯗ ꯐꯪꯈꯤꯕꯅꯤ 3 days पुलिस रिमांड थमखी इंटरोगेशन तौब मतमदा महाकना पुलिस की वाहंग अमत पाखुम पीखिदि
ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯄꯨꯂꯤꯁꯅ ꯊꯤꯑꯣꯔꯤ ꯑꯃ ꯄꯨꯊꯣꯛꯈꯤ ꯃꯗꯨꯗꯤ ꯎꯗꯦꯁꯅ ꯕꯕꯅꯥꯕꯨ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯀꯧꯈꯤ ꯑꯗꯨꯁꯨ ꯃꯤꯅ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯃꯅꯤꯡꯔꯣꯝꯗꯒꯤ ꯀꯧꯔꯒ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯝꯂꯦ ꯍꯥꯏꯔꯒ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯃꯌꯥꯝꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯣꯛꯇꯅꯕ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ